ꯃꯛꯇꯗ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯕ꯭ꯂꯣꯛꯁꯦ ꯑꯁꯤꯒꯩ ꯁꯨꯝ ꯍꯧꯔꯒꯦ ꯑꯩ ꯕꯥꯃꯣꯅꯤ ꯃꯣꯏꯗꯥꯝꯗꯅꯤ ꯕꯖꯥꯔꯗꯅꯤ ꯂꯥꯛꯏꯁꯦ ꯑꯗꯣ ꯃꯌꯥꯝ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯅ ꯀꯔꯤ ꯀꯔꯤ ꯕꯖꯥꯔ ꯇꯧꯔꯤ ꯍꯥꯏꯕꯗꯣ ꯉꯁꯤꯒꯤ Laura Pudina? Jurados. Pudina lay ako'y. Silosera. Kira di sa kota ni. Oi. Daralo. Kilo, 1 kilo. Kilo. এখন গেছে আর মশলা দোকান না 130 টাকা না প্রভিজনাল তো নাই করা মানে তুমিই করিছো ট্রান্সফার করা করাই দিছো আরে না ওই গিলা পুতুরা ওই মকো তিনটা একটু আছে এই মোর ভালো আছে এটা 50 কেজি তো হ্যাঁ ये मोहदे वाला पड़े जाए ये तो किमान के दीदी अपना नहीं अपना ओ है yang ayuki itu itu payak saya boleh Mai umur ko. Oy, bujola to kiman kay? Ha? Mayam ay bazar de hale Bamoni Moidam chaludo. Bazar de lerak paibu brandy leire sida pudigom leire squash leire tomato leire gajar leire bandha gobi leire beans leire siga alu leire sigana mushroom leire ado umorok leire asikhangni mayam ado makha tana jingminasi
ꯃꯌꯥꯝꯗꯣ ꯑꯩꯅ ꯂꯟꯁꯇ ꯊꯣꯡꯒꯗꯕ ꯍꯤꯟꯖꯥꯡ ꯃꯊꯦꯜꯗꯤ ꯁꯒꯣꯜ ꯍꯋꯥꯏꯁꯤꯃ ꯆꯝꯊꯣꯡ ꯊꯣꯡꯖꯔꯛꯀꯦ, ꯑꯗꯨꯒ ꯎ ꯃꯣꯔꯣꯛꯁꯤꯒ ꯌꯣꯡꯆꯥꯛꯁꯤꯒ ꯑꯂꯨꯁꯤꯒ ꯃꯦꯠꯂꯒꯦ, ꯊꯩꯕꯣꯡꯁꯦ ꯉꯁꯤ ꯊꯣꯡꯖꯔꯛꯀꯦ ꯇꯤꯜꯍꯧ ꯆꯅꯝ ꯊꯥꯛꯑꯒ ꯑꯩ, ꯑꯗꯣ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯨ ꯂꯩꯔꯦ, ꯃꯁꯤꯃ ꯊꯥꯛꯑꯒ ꯑꯩ ꯐꯖꯅ ꯇꯧꯅ ꯉꯁꯤꯗꯤ ꯇꯤꯜꯍꯧ ꯆꯅꯝ ꯌꯥꯎꯅ ꯊꯣꯡꯖꯔꯛꯀꯦ ꯃꯌꯥꯝ꯫ ꯅꯥꯀꯨꯞꯄꯤ ꯂꯩꯔꯦ, ꯁꯤꯒ ꯑꯋꯥ ꯐꯗꯤꯒꯣꯝ ꯂꯩꯔꯦ, ꯑꯁꯤꯅꯤ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ꯫ ꯑꯩ ꯁꯒꯣꯜ ꯍꯋꯥꯏꯗꯣ ꯑꯃꯨꯛ ꯐꯨꯠꯂꯒꯦ ꯇꯧꯔꯦ ꯆꯝꯊꯣꯡꯒꯤ꯫ ꯍꯔꯤꯕꯣꯞ ꯃꯆꯥ 2, 3 ꯊꯥꯗꯔꯦ, ꯐꯗꯤꯒꯣꯝ ꯊꯥꯗꯔꯦ, ꯃꯣꯔꯣꯛ ꯇꯪꯈꯥꯏ 2 ꯈꯛ ꯊꯥꯗꯔꯦ, ꯁꯤꯡ ꯑꯁꯤꯠꯄ ꯊꯥꯗꯔꯦ, ꯃꯁꯤꯡꯅꯤ ꯑꯩꯅ ꯃꯇꯨꯝ 2, 3 ꯈꯛ ꯁꯦꯒꯥꯏꯔꯒ ꯊꯥꯗꯔꯁꯤ꯫ ꯕꯖꯥꯔ ꯇꯧꯊꯣꯛꯄ ꯉꯥꯅꯤ꯫ ꯉꯥꯔꯤꯁꯤꯃ ꯊꯥꯗꯔꯦ, ꯇꯦꯖꯄꯇꯥ 2 ꯈꯛ ꯊꯥꯗꯔꯦ, ꯊꯨꯝ ꯊꯥꯛꯆꯤꯜꯂꯒꯦ, ꯑꯗꯒꯤ ꯁꯤꯇꯤ 2, 3 ꯀꯥꯝꯍꯜꯂꯒꯦ꯫ ꯊꯩꯕꯣꯡ ꯁꯦꯝꯕ ꯂꯣꯏꯗꯣꯔꯦ, ꯈꯤꯇꯪꯇ ꯉꯥꯏꯔꯦꯗ, ꯂꯣꯏꯕꯒꯨꯝꯕꯅꯤꯗ, 1, 2ꯇ ꯉꯥꯏꯔꯦ, ꯂꯣꯏꯔꯦ꯫ ꯊꯩꯕꯣꯡ ꯁꯦꯝꯕ ꯃꯀꯨꯞ ꯈꯣꯛꯄꯁꯤꯅꯤ ꯌꯥꯝꯅ ꯋꯥꯔꯤꯁꯦ, ꯑꯇꯩꯗꯤ ꯅꯠꯇꯦ꯫ ꯑꯁꯤꯁꯤꯡꯁꯦ ꯈꯣꯟꯗ ꯑꯩ ꯁꯨꯖꯔꯒꯦ, ꯁꯨꯔꯒ ꯊꯥꯎ ꯌꯩꯕꯗ ꯍꯥꯞꯀꯦ, ꯊꯩꯕꯣꯡ ꯊꯣꯡꯕꯗ꯫ ꯈꯥꯡ ꯁꯥꯔꯦ, ꯊꯥꯎ ꯍꯥꯞꯆꯔꯦ ꯑꯩ꯫ ꯄꯥꯆꯐꯣꯔꯟ ꯍꯥꯞꯆꯔꯦ, ꯇꯦꯖꯄꯇꯥꯁꯨ ꯍꯥꯞꯄꯦ, ꯇꯤꯜꯍꯧ ꯆꯅꯝ ꯍꯥꯞꯆꯔꯦ, ꯑꯣꯠꯈꯥꯏꯕꯤꯒꯦ ꯑꯝꯇ ꯐꯖꯅ ꯑꯝꯇ꯫ ꯑꯗꯨꯒ ꯑꯩ ꯃꯆꯨ, ꯃꯔꯣꯏ, ꯑꯗꯒꯤ ꯃꯣꯔꯣꯛ ꯊꯥꯛꯅ ꯐꯖꯅ ꯃꯁꯤꯒ ꯉꯧꯁꯜꯍꯧꯔꯒꯦ ꯑꯩꯅ ꯇꯧꯔꯤꯁꯦ, ꯆꯨꯅꯕꯒꯤ ꯐꯖꯅ꯫ ꯊꯨꯝꯁꯨ ꯈꯔ ꯍꯥꯞꯆꯤꯟꯒꯦ, ꯁꯤꯁꯨ ꯐꯖꯅ ꯉꯧꯔꯒꯦ꯫ ꯃꯆꯨꯁꯦ ꯐꯖꯔꯦ ꯌꯥꯝ꯫ ꯊꯩꯕꯣꯡꯁꯦ ꯀꯣꯠꯊꯖꯔꯦ, ꯊꯩꯕꯣꯡꯁꯦ ꯑꯩ ꯉꯧꯔꯒꯦ꯫ ꯑꯩ ꯑꯂꯨꯁꯦ ꯊꯥꯗꯖꯔꯒꯦ ꯍꯧꯖꯤꯛ꯫ ꯃꯈꯨꯝꯁꯦ ꯉꯥꯏꯍꯥꯛꯇꯪ ꯈꯨꯝꯖꯤꯟꯖꯈꯤꯒꯦ꯫ ꯌꯣꯡꯆꯥꯛ ꯑꯃꯨꯛ ꯈꯦꯠꯂꯒꯦ꯫ ꯌꯣꯡꯆꯥꯛ ꯈꯣꯠꯂꯤ ꯃꯌꯥꯝ ꯑꯩ꯫
ꯊꯣꯛꯑꯒꯦ ꯂꯣꯏꯔꯦꯁꯦ ꯁꯒꯣꯜꯍꯋꯥꯏ ꯆꯝꯊꯣꯡ ꯂꯣꯏꯔꯦ ꯑꯩ ꯍꯧꯖꯤꯛ ꯐꯗꯤꯒꯣꯝ ꯊꯥꯛꯆꯤꯜꯂꯒꯦ ꯆꯥꯏꯁꯜꯂꯦ ꯐꯗꯤꯒꯣꯝ ꯂꯣꯏꯔꯦ ꯃꯈꯨꯝ ꯑꯃꯨꯛ ꯈꯨꯝꯖꯤꯟꯖꯕ ꯃꯈꯨꯝ ꯍꯥꯡꯗꯣꯛꯆꯒꯦ ꯃꯔꯤꯁꯦ ꯅꯞꯁꯜꯂꯦ ꯍꯧꯖꯤꯛꯀꯣ ꯈꯔ ꯀꯪꯍꯜꯂꯦ ꯏꯁꯤꯡ ꯑꯁꯥꯕ ꯈꯔ ꯅꯞꯀꯦ ꯏꯁꯤꯡ ꯑꯁꯥꯕꯅꯤ ꯈꯤꯇꯪ ꯅꯞꯁꯜꯂꯒꯦ ꯐꯗꯤꯒꯣꯝꯁꯤꯁꯨ ꯈꯔ ꯆꯥꯏꯁꯟꯖꯒꯦ ꯑꯗꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯤꯁꯨ ꯊꯥꯛꯆꯜꯂꯒꯦ ꯐꯗꯤꯒꯣꯝꯅ ꯀꯣꯟꯅ ꯊꯥꯛꯑꯒꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯊꯥꯛꯆꯜꯂꯦ ꯑꯝꯇ ꯒ꯭ꯔꯣ ꯒ꯭ꯔꯣ ꯈꯥꯏꯖꯈꯤꯒꯦ ꯑꯩꯗꯤ ꯗꯛ ꯗꯛ ꯃꯈꯥꯗꯩ ꯑꯣꯟꯊꯣꯛꯆꯕ ꯑꯩꯅ ꯍꯥꯞꯆꯈꯤꯒꯦ ꯌꯥꯔꯛꯇꯣꯔꯦ ꯑꯂꯨꯒꯁꯨ ꯂꯣꯏꯅ ꯃꯨꯜꯂꯦ ꯃꯩꯁꯨ ꯈꯤꯇꯪ ꯀꯨꯡꯍꯟꯈꯤꯁꯅꯨ ꯁꯨ ꯅꯠꯇꯕ ꯀꯩ ꯍꯥꯏꯁꯤꯒ ꯈꯪꯗꯦꯗ ꯌꯣꯡꯆꯥꯛ ꯃꯦꯠꯄ ꯍꯥꯏꯒꯗ꯭ꯔꯥ ꯑꯂꯨꯒ ꯀꯣꯛꯍꯟ ꯂꯥꯛꯍꯟꯗ꯭ꯔꯦ ꯑꯗꯨꯝ ꯄꯧꯅ ꯑꯗꯨꯝ ꯃꯔꯨ ꯇꯣꯡꯕ ꯌꯣꯡꯆꯥꯛ ꯑꯗꯒꯤ ꯇꯣꯡꯗꯕꯁꯨ ꯌꯥꯎꯔꯤꯁꯨ ꯑꯂꯨꯁꯤꯒ ꯃꯦꯠꯈꯥꯏꯔꯒ ꯎ ꯃꯣꯔꯣꯛꯁꯤꯒ ꯎ ꯃꯣꯔꯣꯛꯀꯤ ꯃꯅꯝꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯃꯌꯥꯝ ꯃꯔꯣꯏꯁꯦ ꯑꯩꯅ ꯀꯩꯅꯣꯗꯨꯅꯤ ꯇꯣꯅꯤꯡꯈꯣꯛꯀ ꯀꯔꯤꯒꯗꯣ ꯈꯔ ꯂꯩꯕꯗꯣ ꯑꯩꯅ ꯁꯣꯏꯖꯜꯂꯦ ꯁꯨꯝ ꯄꯧ ꯁꯤꯅꯤ ꯌꯥꯔꯦ ꯃꯈꯨꯝ ꯍꯥꯡꯗꯣꯛꯆꯔꯤ ꯍꯟꯗꯛꯇꯤ ꯐꯗꯤꯒꯣꯝ ꯊꯥꯛꯆꯤꯜꯂꯒꯦ ꯑꯣꯠꯈꯥꯏꯔꯅꯤ ꯌꯥꯔꯅꯤ ꯐꯗꯤꯒꯣꯝꯁꯦ ꯊꯥꯛꯆꯤꯜꯂꯒꯦ ꯌꯥꯔꯦ ꯏꯟꯖꯥꯡ ꯊꯣꯡꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯆꯥꯕꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯌꯥꯔꯦ ꯃꯌꯥꯝꯗꯣ ꯑꯩꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯖꯥꯡꯗꯣ ꯂꯣꯏꯔꯦ ꯆꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯁꯤꯒ ꯑꯩ ꯂꯥꯏꯔꯤꯛ ꯈꯔ ꯊꯥꯗꯣꯛꯆꯒꯦ ꯃꯌꯥꯝ ꯁꯒꯣꯜ ꯍꯋꯥꯏ ꯊꯣꯡꯕ ꯁꯤꯡꯖꯨꯅꯤ ꯍꯥꯏꯇꯥꯔꯦ ꯀꯪꯃꯦꯠꯅꯤ ꯌꯣꯡꯆꯥꯛ ꯊꯩꯕꯣꯡ ꯊꯣꯡꯕ ꯄꯨꯔꯝꯖꯔꯤ ꯑꯗꯣ ꯑꯩ ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ ꯆꯦꯡꯁꯦ ꯌꯨꯝꯒꯤ ꯆꯦꯡꯅꯤ ꯌꯨꯝꯗꯩ ꯄꯨꯔꯛꯄꯅꯤ ꯌꯨꯝꯗꯩꯁꯨ ꯄꯨꯔꯛꯏ ꯑꯗꯩ ꯏꯄꯥꯝꯗꯩꯁꯨ ꯏꯃꯥꯅꯁꯨ ꯈꯔ ꯍꯥꯞꯄꯛꯏ ꯆꯦꯡꯁꯦ ꯆꯦꯡ ꯐꯅ ꯌꯥꯝꯃꯤꯗ ꯍꯟꯗꯛ ꯄꯨꯔꯛꯄ ꯌꯥꯝꯃꯤ ꯐꯅ ꯀꯨꯏꯅ ꯆꯥꯅꯅꯤ ꯁꯒꯣꯜꯍꯋꯥꯏ ꯆꯝꯊꯣꯡꯁꯤꯗꯤ ꯑꯗꯨꯝ ꯉꯁꯥꯏꯃꯥꯏꯅ ꯊꯣꯡꯉꯁꯨ ꯁꯨꯝ ꯍꯥꯎꯕꯅꯤ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯤ ꯌꯣꯡꯆꯥꯛ ꯑꯃꯦꯠꯄ ꯊꯩꯕꯣꯡ ꯊꯣꯡꯕꯁꯦ ꯉꯁꯤꯗꯤ ꯐꯖꯅ ꯊꯣꯡꯈ꯭ꯔꯦ ꯍꯥꯎꯒꯗꯧ ꯃꯥꯜꯂꯤ ꯌꯦꯡꯉ ꯆꯥꯔꯒ ꯍꯥꯏꯔꯛꯀꯦ ꯃꯌꯥꯝ
ยำหาวเลยแม่ยำเทมงทงมาชิดิมาชื่อชิดิกุลาไม่เนี่ยดูยำหาวเลยแม่ยำเทมงชิดิงาชิดิกุลาไม่ได้อันนี้จะหายเลยมาหมดใจเลยกูเอาชิดิลอยได้ไหมมันจะน่าหอยAduh, mayam, ay sabi si matang at si Delo Sinjaragi, mayam po na mag ay video si po like, share, subscribe, tabi mo, comment so para ka tabi mo mayam. Nga sige, bye bye, matang video daw una na si